Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Textile Mantri Nemcha Kibyan Hairi, National Handloom Development Program gi makada, rises the handloom chokot anabakan na honari. Kendri gi Mapantorum Raja Mantri Dr. Raskumar Ranjana, Tasigi Tara Humdoidigi Tara Manga Power Pang Tokodriba, Har Gar Tiranga campaign da, rises gi Miam Puna Saruk Yabinaba Apil Tori. Manipur ngasi miyoi kun COVID-19 positive oiba thenaki positive oiba miyoi ani leikide. Jagdeep Dhankar leibak asigi tara mari suba uparashtrapati oina lagliba sagolsen numita wasak lorgani amasung Commonwealth Games Birmingham da Bharat na hauji phawbada sanagi takman tara taruk lupa gi tara ni thoi amasung senjengi tara mapan punna takman nifu tare phangduna medal telegi manga subada leire. Textile Commerce Amasuk Industry Mantri Nemcha Kibyan Hairi National Handloom Development Program gi makada rises the handloom chokot anabakan na honori. Imphal gi City Convention Center da ngasi pangthokiba nipan suba National Handloom Day gi thoramda Mantri Nai Narendra Modi na Pradhan Mantri oirakpadagi leibak as the handloom chokot anaba akhanaba miyang changduna lagli. English ngani tara mangada Pradhan Mantri Narendra Modi na Chennai da ahanba National Handloom Day haudoki. Raisesigi Imphal East amasung Imphal West jila singda clusters sing khandoktuna handloom bu hena chakhorana ba honari masigi mathakta chahi ahum gi oiba thoksil putoktuna textile designer khananaba yauna weaver singi damak yai phatorang kya paikali Mantri na handloom gi pothok sing leiduna sinariba miyambu thagatpa phongdokli makhata nasu handloom gi pothok sing leiduna sinanaba amasung handloom bu yokhatnaba miyam puna hotnamina rasi haina appeal tawri. State government and state award is singing award-winning item commercial sphere assistant on rupees 2 lakh to rupees 4 lakh over maintain period. State na Padma Shri awardee Singusu financial support being about Hanari. My handloom, my pride. Haiba awardee is the employee. We were singing top handloom product kitamak yamna South Manipuri handloom river amadi handicraft artisan singi lepa naidaba sinfam asiki damo hainingai leitana thagatsari Thoramadra Saruk Yakiba Manipur Handloom and Handicrafts Development Corporation ki Chairman K.I.S. Ibom Chan Hai Manipur ki handloom ki pothok sing asi atopa langba yengnabada thoidona magul leiba pothok sing oiri mahangna corporation asi ki chairman ama oina handloom amasung handicrafts sokhanaba honabada akhakpa leitana thabak tawgani hainasu Sri Ibom Chan thajaba phongdoki Thoramadu MLA Soraisam KB su Saruk Yaki Padma Shri Mana Phanglaba Miyoi Sing Amadi Raija Amasung Jati gi thakta handloom gi lamda Mana Phanglaba Miyoi Sing taramna okpa amadi handloom amasung handicrafts ki state award sing yenthokpana Thoramadu gi mapungoi ba saktam oike Kendri gi Mapan Thorum Raja Mantri Dr. Raskumar Ranjana Thasigi Tara Humdoidigi Tara Manga Phawa Pangthokodriba Har Ghar Tiranga campaign da Miyam Punna Saruk Yabinaba appeal Tori Akasbani ga unaba amada Dr. Ranjan Hai Thasigi Tara Marida Bharat Pakistan gi Khaidokibaga Mari Lenana Thokiba Thokdoksingi oiba photo exhibition pangthokani Mang Hai partition matamda refugee gi sekheng phanglaba amadi tongan ba refugee singi leifam sing Manipur gi oina partition matamda lamdam asigi serog amasung saitonda khundarakiba miyoi singi leifamda satuna makoiga wari sanagani English singa machamapan yangkhaida matamda East Pakistan khaidokpada thengnakiba thoaningdaba thokdok kayana awa ana nangkiba adu amuk ana thohalaroisi amadi makoigi yumlei kairaisu satuna hangani haina makhata ki Dr. Ranjan Hai Raja Sarkar amasung BJP Manipur Pradesh nasu Har Ghar Tiranga campaign ga mari lenana INA ningkha tambagi ihogda saruk yarma miyoi singi murti sing sengdokpa amasung maruiba building sing sengdokpa gi thabak chathagani masida natana motorcycle rally na singba pangtokani Pradhan Mantri Narendra Modi na haurukliba naha singda leibak Nungsibagi wakalon pohnaba pandamda Har Ghar Tiranga campaign asi pangthokpani miyamna yumyumda phiral amamam yungbiduna leibak nungsibagi wakalon adu lehanaba honagadabini haina mahangna phongdokki Manipur gi aisa kudingta thamoi senga ipum kudingna Bharat ki ningkha tambagi sahi drama se saukhala iba awang pungda khangde Bharat ki mapum kudingta khangde khodi saukhala iba padam masigi ningkha tambagi mahawado Koi machu hung phiral se thedin naraga madu ki harawta yamdu phongdok na si haidana mayamda apil tawri tongan phumsin maru na youth sina asigumba phiranga apiana si pangthong ba
सरकार की तरफ तक सोनरी नाई संस्थान सिंगसु अदुगा तोंगान भारत की नागरिक खुदिमकना ngasi तारीख 13 na trawa phawmungda yumthong khudingda theknaba sem sari masidasu aikoi manipur gi miyamna saruk yadana ningkha tambagi mahau se aikoi punna phangina si haidana apil tawjari City Police Station, Fire Brigade, Amadi, Bajar Community ka kusam na doon ngasi Imphal gi maruiba mapam ama oiriba khwairmang kaitel gi akoiba mapam sing sit seng bagi thabak pangthokre. Cleanliness drive asigi matang da wapong kaya phongdolo dona Imphal West ki SP KSA Sipkan da sing hai Imphal gi maruiba hab ama oiriba Bajar gi mapam kaya asibu luna na thamba amadi lakaduriba ningtam numit thoram yamna atra laina amasung luna na pangthok na bagi damak ngasi gi sit seng bagi thoram asi pangthok pani mahang na hai Masih pangthok chariba koi cleanliness drive si Independence Day 15 August lakadori bachi ke mangoi na bazar area si da koi gi luna na thamba amasung Independence Day celebration si ga koi gi sago naraga haiba tare yamna thawa yauna tauna ba adumaina koi gi Imphal West District Police amasung bazar community the Fire Brigade koi mem pullaga tawjabani khara bazar manung si mem punna luna na thamsi haiba gi panam da pangthok saba dungba drive am Tabiriba pausi Akashbani Imphal degini Manipur ngasi punna COVID sample sani marfudratre test over the mioi kun COVID-19 positive oiba thenaki masigi manung de Imphal East amasung Imphal West gi mioi taruk yauri hariba matamasa senapati amasung Imphal West gi COVID positive oiba mioi amamam laikhidabaga loinana hauji pawda license asdegi sikiba apunma missing lising ani chama kuntrani pan chure rise sida hauji COVID positive oiba apunma masing lakh ama lising kuntra mapan chahum nipuni pan chure Manipur hauji pawda COVID vaccine dose lakh kuntra mathoi lising kuntra nithoi satret humudra mari kapkre masigi manung da ahanba dose da lakh tara taruk lising kunithoi supna humphumanga ani suba dose da lakh tara nithoi lising marfura nithoi chahum nipu humdoi kapkre hauji pawda precaution dose lakh ani lising tara ni pan chahum humpu taruk kapkre Kurkul Incentive Prize Committee na sinduna kunmari suba annual prize distribution ceremony ngasi Kurkul da pangtokre thoromdra social welfare mantri Haikam Dingona class 10 amasung 12 parikha da mark wangna phanglapa lamdam adugi mairoi sing da prize piduna pungning thawaki mang hai lamdam asigi ahal laman singna mairoi singbu hena pungning thawat pirabadi makhoi gi tungi punsida hena mai pakpa oigani siri dingon hai mioiba ama oina poklabadi tauge haina khanba thabak kudimak ngamdaba leite maramaduna mairoi singna hena kanna honaduna lamdam asigi masak naiba miyamna khangnaba mioi amamam oinaba honagadabani price incentive kumba satra singya nga inkalaiba puning thagot poina tawbuse khoi kipona tawga lakpase chahi amamang kaya dagi khoi khunga side leiba nga singasi mi oidaba yade mi ga manadaba yade haidana khoi puning thagot chaboina sidaida khoi piriba senfam si yamdaba adu ada khakinate mokhoi da honor tawdo mokhoi nusibira kanda mokhoi da khoina thona hapado maduni yamna tasengna yamna maru oibse khunga sidaida khoi leiba chai su sing adagi aigi inau sing ichal sing sina mokhoi na mai palpa se khoi khunji mai oidorini haiwai moina muk khungang sidaida so sang orektana adumba maming chapa mi morektana apaba mi morektana khung sigi edache leiba ngang sing sina tandoini aduna mokhoi da leiba khungang sigi nusijaba halaman sing adagi leiba Praja punamangna lengbira kanda angang singse puning thawat piba taragadi hena angang singna su harauba aduga hena su puning changba oigani haidana thamjaningbane Mega event V2 a promise International a step towards freedom ngasi Imphal gi singmerong de leba classic grande da pangtokre thoromadu da social welfare labor amasung employment mantri Haikam Dingo Dr. THW na singba charuk yaki Institute of Development Studies Manipur ngasi Imphal gi all secretary leba conference hall da panchayat convention pangtokre masi hiramna panchayat amasung rural transformation haibasni thoromdu saruk yakiba MLA Srimati SKB Devin hai jati kangrup sing mapung phanas Chokora naba hona bada panchayat member sing amasung MLA sing gi marakta gyan tana thabak tawminabagi tangai padaba lei ngasi gi thoromdu da tongan ba mioi kyana hiramasigi matang da wangang ki
Jiribam amasung Banggai Chungphau Section Vidyanagar Club ki mayoknabada ngasi ayu anganbada nupi ama rail gari gi engine takpada sire hari hiramasigi matangda Jiribam police na case ama lokale haksang adu Jiribam district hospital gi mokta makatana thabak lokatnaba thamli hairiba nupi asi haujik phawba masak maming khangdri nupi asi phut manga inchi nipan wangi kuchumui mamai sangtak tawi sahi nifu manga yangkhai rong gi lengni hari sari angangba phurit asangba lili hari mari matana mioi asibu masak khangdoknaba OC Jiribam police ki chero lamana hari All India Radio Imphal ki regional news unita Manipuri Paugi casual editor khara assignment basis ta logaduri mai gi tha graduate oi bagaloina journalism ja sahi amadigi tadana diploma paiba amasung radio natraga television da e pauga mari lenana thabak torpa mioi singna phammasigi damak August thagi tang nipan phawgi manungda darkas thaba yagani application form All India Radio News Imphal gi Facebook page tagi download toba yagani office matamda Akashbani Imphal gi news section tagi su form loba yagani Akashbani Imphal gi pau tabiri Jagdeep Dhankar lebaga sigi tara mari suba uparashtrapati oina lagliba sagol sen numita wasak laurgani National Democratic Alliance ki mirep Jagdeep Dhankar bu lebaga sigi tara mari suba uparashtrapati oina khankibani ngarang uparashtrapati gi mikhal gi damak bot thadana kibada Shri Jagdeep Dhankar na bot changwa kunipan pangbada birodi gi mirep Srimati Margaret Alvana bot chama marfuni toy phangki maana mikhal asida mai pakiba si hokiba tam taruki uparashtrapati mikhal da khwaidigi bot masing yamna phangbani Uparashtrapati M. Venkaiah Naidu gi matam lagliba yumsa kaisa numita loire mathangi numita Shri Dhankar bu Uparashtrapati oina wasak lawgani amadi Rajya Sabha gi chairman oina khangani Commonwealth Games Birmingham lisingani kunoita Bharat na hoksik phawbada sanagi takaman 13 lupa gi 12 amasung senjengi 18 punna takaman 93 phangduna medal telegi manga subada leri Australia na sanagi humpu England sanagi yangkai Canada na sanagi kulumdoi lauduna ahanba anisuba amasung ahumsuba maphamda lairi ngasi sanakiba nupigi hockey da Bharat ki team senjengi takman phangore nupagi meter lising taragi race walk ta Sandeep Kumar na senjengi takman triple jump ta Aldos Paul na sanagi amasung Abdullah Abu Bakar na sanagi amasung lupagi takman phangki Amit Pangal na nupagi kilogram yangkai matugi boxing da sanagi takman laure nupigi kilogram nifu nipangi boxing da nitu na sanagi takman lauki nupigi javelin throw da Anjurani na senjegi takman pangle Bharat ki sanaroi singna sanagi yauna takman sing panglakpada Rashtrapati Draupadi Murmu Pradhan Mantri Narendra Modi na singbana thagatpa phongdorokli Pradhan Mantri Narendra Modi na sabhapati oiduna Nai Delhi gi Rashtrapati Bhavan Cultural Center da Niti Ayog ki 3 suba Governing Council gi mifam pangthokre mifam asigi maroiba pandamdi Kendra Rajya amasung Union Territory singi marakta amatoina punna thabak tawminaduna anoba pandub amagi damak lambi yatpani COVID-19 laichet amasung housik America sangthilakpa asina mifam asi yamna maru oina launari mifam asi English ngani 18 gi July gi matungda ahanba oina hakthengna na pangthokpani mifam asi da maroina pukhaliba wapam singdi thau maru marang kaina puthokpa National Education Policy amasung Urban Governance sanahanbigi wapam sing yauri Nai Delhi da paumi sing da wangang bada Niti Ayog ki Vice Chairman Suman Beri na hai Pradhan Mantri na mifam asi hawdokpada COVID laichet matung amasung housik manglum da thengnagadaba hiram kya gi matangda wapam sing phongdoki Pradhan Mantri na hai COVID-19 matamda Kendra amasung Rajya singna amato ina punna team ama oina honakiba aduna laibak asi role model amagum manglom da sangsilagli English singani niputareta Bharat na chahi chama subagi ningtam kuman pangthokadrba si yenglaga Rajya singna miyeng amagaloina na thabak togduna Bharat manglom da hena sangsinnaba honagadabani ISRO na ngasi Small Satellite Launch Vehicle SSLV-D1 Andhra Pradesh ki Sri Harikota da laiba Satish Dhawan Space Center dege ayuk pung 8 minute 19 da mai pak na kaphatkre SSLV-D1 rocket na Earth Observation Satellite EOS-02 amasung atopa apikpa satellite Azadi Sat puduna mai pak na kaphatkibani Azadi Sat satellite asi Space Quiz Kids India gi mairoi singna sembani satellite asi lebak asi khungang humudra mangagi sarkar gi school gi nupi mairoi satellite yangkai na sembani nupi macha singna makoi gi punsida space research pu career ama oina launa ba pandamda scientific gyan lehna ba amasung Bharat na ningkha tamlakpa sahi humudra manga surapaga mari lenana paikhatpa project ki sarok ama oina satellite asi senggot pani aroibada maroiba pau
टेक्सटाइल मंत्री नेमचा की गेन हाइरी नेशनल हैंडलूम डेवलपमेंट प्रोग्राम की बखादा राइजर्स हैंडलूम चौखटनब कन्ना होनरी केंद्र की मपान थोरम राज्य मंत्री डॉक्टर राजकुमार रंजन थास की 13 15 फाव पांथोकदब हर घर तिरंगा कैंपेन राइजर्स की मियाम पुनः सरुक याबिनब अपील तौरी मणिपुर मियोई कुन कोविड-19 पॉजिटिव थेंकी पॉजिटिव मियोई अनी लेखिदे जगदीप धनकर लेबाग की 13 सूब उपराष्ट्रपति लाभ सगोलसे निमित्त वासक लौरगनी कॉमनवेल्थ गेम्स बर्मिंगहाम भारत हौजी फाउबदा सना की तकमान 13 लुपा की 12 सेंजेंग की 19 पुनः तकमान 93 फंगदुना मेडल तेली की 5 सूबदा लेरी पाउ लोइजरे।